Lamdam asida thokliba Irang asina Maram Oiraga Awa-Ana Taraba Singda Ngakpiyu haikhiba wapham aduda politics Pusillakpa asi Laibak Thibani haina Chief Minister Nongthombam Biren phongdorakli. Chief Minister Nongthombam Biren social media da thadorapa post mana hai Irang asina Maram Oiraga Awa-Ana Taraba Singda Lamdam asigi Chief Minister ama oina makhoina thengnariba awaba aduda saruk yaduna wapham adu phongdokhibani maduda mamangda thokhiba sing adu kauthokpaga loinena Ngakpiba haibagi wakhalon chenminarasi haina miyamda appeal tawbani. Congress Party ki luchingba P. Chidambaramna Home Minister oiringaida Lamdam asida Myanmar macha kaya kunda leita halamba amade Myanmar da base toba militant singa su chatnarambana ngasigi Irang asi thokanbani haibase mipung kudimakna khangnaraba wafam ni hairi. Chief Minister Nongthombam Biren gi post asina makata na hai Manipur da chahi kaya thengnakiba naga Kuki landa miyoi listing amaga chahumrom leikidabani aduga miyoi listing kayana lanje nakibani lan adu kumja listing amaga chamapan marifutara nithoidagi listing amaga chamapan marifutara humdoi fawbada akanba mawngda thengnakhrabasu kumja listing amaga chamapan marifutara nithoidagi kumja listing amaga chamapan marifutara taret fawbada leptana thengnake lan adu India gi awang nongpo region gi puwarida khwaidagi tamthiba lan ama oikibani matam aduda Congress के Prime Minister P.V. Narasimha Rao natraga Congress Party के President Manipuri laktuna miyam da ngakpinaba haikhiba Laikhibra haibasi hangba yaba wahangni amaromda kumja listing amaga chamapan marifutara taretagi kumja listing amaga chamapan marifutara nipan fawba thengna khipthokiba ki amasung paite gi landa lamdam asigi miyoi chohum yankhai gi mathakta leikidabani matam adugi Prime Minister I.K. Gujaral na state asida laktuna miyamda ngakpiyu haijakhibasu leite housing Manipur da thokliba Irang asil loishinaba hotnabada mateng pangshinbagi mahutta Congress Party na politics sinaduna leidiba asi khwaidagi hena laibak thibani hainasu Chief Minister Nongthombam Biren gi post asina makhata na phongdorakli